हौजिल लांथोकचरी डायमंड रेडियो की जनवरी की थादगी फेब्रुवारी की तांग मरी फावगी मनुंग दमी आमना ख्वाइदगी हमना खनबिरखिबा अदुगुमलबा इसै सिंगे टॉप 10 ngasi टॉप 10 असigi तरा सुबद लेरिबा से करम मियोगी इसै ओरंगदगी करम सिंगर की करम इसै ओरंगदगी हाबदो अदोम गेस तोबियो सोइदनमकी ngasi थरोमसिगी इसै असि मी आमना ख्वाइदगी पामनकिबा इसैनी इसै असि नंबर 10 द लेरिबा इसै असि नंग नमीगी ओइखिबदा स्वामी कुमार की इसै थिंगबाइजम स्वरण कुमार की मयक्ता आर के बीरेंद्र जी ने इसै सिगी थवाई हाउकिबा अदुगुमै इसैनी सो लाथोकजरी ngasi टॉप 10 की इसै नंग नमीगी ओइखिबदा नंगी थमोयना ngasi top 10 thoromasigi mapan subai sai ese karam bai sai oramgadage adom na guest tabiu mathang mathang isai singasi mapung oina thabadi ngamjadri mathang gi sai se mapan subai sai shanagi tangbal khwaidagi miyamna pamna badigumba isai isai adu soidana khangbiramgani अचिकपा अहिंगी बीज गुप्त लाइस्रमना इसै असि खुयेक पिबिबा सोरी सेंसमना थवाई हाबले बिसैनी मानी इसै असि मापन सुबै सैनी खुदोल अमुक तमजरी तामिनसी अचिकपा अहिंगी चिगला बथावलदा अचिकपा अहिंगी चिगला बथावलदा नुशीबा नन्ना करीगी वारोरेबा
ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯑꯣꯏꯅꯖꯕ ꯅꯪꯒꯤ ꯅꯇꯧꯗꯨꯗ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯍꯦꯟꯅ ꯍꯦꯟꯅ ꯅꯨꯡꯁꯤꯔꯦ ꯑꯆꯤꯛꯄ ꯑꯍꯤꯡꯒꯤ ꯆꯤꯛꯂꯕ ꯊꯥꯕꯜꯗ ꯅꯨꯡꯁꯤꯕ ꯅꯪꯅ ꯀꯔꯤꯒꯤ ꯋꯥꯔꯧꯔꯤꯕ ꯀꯣꯔꯧꯒꯤ ꯃꯉꯥꯜꯗꯒꯤ ꯊꯥꯖꯅ ꯉꯥꯟꯖꯕꯅꯤ ꯅꯪꯅ ꯎꯄꯥꯜꯅꯤ ꯑꯩꯅ ꯎꯔꯤꯅꯤ ꯀꯣꯔꯧꯒꯤ ꯃꯉꯥꯜꯗꯒꯤ ꯊꯥꯖꯅ ꯉꯥꯟꯖꯕꯅꯤ ꯅꯪꯅ ꯎꯄꯥꯜꯅꯤ ꯑꯩꯅ ꯎꯔꯤꯅꯤ ꯑꯩꯅ 이칠니 ꯅꯪꯅ ꯇꯣꯔꯕꯥꯅꯤ ꯊꯥꯖꯕ ꯉꯥꯎꯖꯕ ꯅꯣꯡꯏꯅ ꯅꯥꯊꯩꯈ꯭ꯔꯕꯅꯤ ꯃꯊꯪꯗ ꯑꯃꯨꯛ ꯑꯁꯤꯒꯤ ꯅꯤꯄꯥꯟ ꯁꯨꯕ ꯁꯤꯔꯤꯌꯦꯜꯗ ꯂꯩꯔꯤꯕ ꯑꯁꯤ ꯁꯩꯁꯛꯄꯤ ꯖꯦꯅꯥ ꯀꯤꯁꯣꯔ ꯁꯥꯟꯒꯤ ꯃꯌꯦꯛꯇ ꯀꯤꯝ ꯏꯔꯣꯝꯅ ꯊꯋꯥꯏ ꯍꯥꯞꯂꯕꯤ ꯏꯁꯩꯅꯤ ꯃꯝꯁꯤꯜꯂꯛꯂꯦ ꯑꯩꯒꯤ ꯂꯝꯕꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯉꯁꯤꯒꯤ ꯅꯤꯄꯥꯟ ꯁꯨꯕ ꯗꯥꯏꯃꯟꯒꯤ ꯀꯥꯎꯟꯇꯗꯥꯎꯟꯒꯤ ꯏꯁꯩ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯏꯁꯩꯁꯦ ꯑꯃꯨꯛ ꯇꯥꯃꯤꯟꯅꯁꯤ ꯅꯨꯡꯁꯤ ꯈꯪꯃꯟꯗꯦ ꯅꯪꯁꯤ ꯀꯟꯃꯜꯂꯤ ꯅꯪꯒꯤ ꯊꯃꯣꯏ ꯅꯨꯡꯁꯤ ꯈꯪꯃꯟꯗꯦ ꯅꯪꯁꯤ ꯀꯟꯃꯜꯂꯤ ꯅꯪꯒꯤ ꯊꯃꯣꯏ ꯑꯩꯕꯨ ꯌꯥꯝꯅ ꯋꯥꯍꯜꯂꯤ ꯍꯣꯏꯕꯨ ꯌꯥꯝꯅ ꯇꯠꯇꯅ ꯋꯥꯍꯜꯂꯤ ꯍꯧꯈ꯭ꯔꯕ ꯊꯧꯗꯣꯛꯁꯤꯡ ꯅꯤꯡꯁꯤꯡꯂꯒ ꯃꯝꯁꯤꯜꯂꯛꯂꯦ ꯑꯩꯒꯤ ꯂꯝꯕꯤ ꯃꯝꯁꯤꯜꯂꯛꯂꯦ ꯑꯩꯒꯤ ꯂꯝꯕꯤ ꯈꯪꯐꯝ ꯈꯪꯗ ꯋꯥꯔꯁꯨ ꯋꯥꯀꯠꯐꯝ ꯂꯩꯇꯕ ꯑꯩꯅ ꯀꯅꯥꯗꯁꯨ ꯋꯥꯀꯠꯂꯔꯣꯏ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯅꯤ ꯈꯟꯖꯔꯒꯦ ꯁꯤꯟꯊꯁꯅꯨ ꯄꯤꯔꯥꯡꯅ ꯅꯤꯡꯇꯝꯅ ꯋꯥꯔꯛꯆꯕ ꯉꯝꯗ꯭ꯔꯕ ꯊꯃꯣꯏꯁꯦ ꯍꯨꯔꯦ ꯈꯪꯂꯨꯗꯕꯅ ꯅꯨꯡꯁꯤꯕꯕꯨ ꯅꯣꯛꯆꯔꯨꯕꯅꯤ ꯊꯃꯣꯏꯁꯦ ꯇꯦꯟꯅ ꯃꯤꯅꯣꯛꯁꯦ ꯂꯣꯏꯌꯨ ꯍꯥꯏꯅ ꯇꯝꯂꯝꯂꯃꯥꯜꯂꯦ ꯍꯧꯖꯤꯛ ꯃꯊꯪꯗ ꯑꯃꯨꯛ ꯂꯧꯈꯠꯆꯔꯤ ꯉꯁꯤꯒꯤ ꯇꯣꯞ 10 ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯊꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯄꯥꯡꯊꯣꯛꯆꯕ ꯑꯁꯤꯒꯨꯝꯕ ꯇꯣꯞ 10 ꯑꯁꯤꯒꯤ 8 ꯁꯨꯕ ꯏꯁꯩꯅꯤ ꯑꯗꯨꯝ ꯒꯦꯁ ꯇꯧꯕꯤꯌꯨ ꯏꯁꯩꯁꯤ
सैसक्पा कना ओइरमगदब मानगी यस अरविंद अमदे पुष्परानी ने सकपा इसैनी करमना नंगबु लेकाई पाखंग हारिबसदगी अरविंद अमदे पुष्परानी ने सकनिबा नंदो निंगोमबमगी मायेक्ता बिक्किना थवाय हाबले बिसैनी खुदोल तमजरी इसैसे अमो तामिनसै लाइव फबी ओइननबा खंफम सिना लेपो करमना नंगबु कौरो हाइबनो कौबा हैत्रबा थमुइसिना करमना नंगबु कौरो हाइबनो कौबा हैत्रबा थमुइसिना करमना नंगबु येंगनु हाइबनो करमना नंगबु येंगनु हाइबनो येंजरगा बेंजबा इमिtsiना मथंगी तरुक सुबह से अमो लौखचरी वाक्सिंग लेन नुंगसी पंथुंग सैसलिबी पुष्परानी बिस्गुप्त लाइस्रंगी इसै खुजेक्ता तोनी अहिबम थवाय हापले बैसैनी ngasi थोरमसी निंगथि जना ताबियो कनाना ngasi थोरमसी टॉप 10 असगी 1 करम्बा इसै न ताबगी अमदि सैसपि कनाना ताबगी हाइबदो सुपुन खंगमिनसै हौजे लांथोकचरी वाक्सिंगी लेन
असुम असुम हौखिबने इसै मंगा खक्ता ngaire isai sing ase aikhoina matha semjaba nade Diamond Radio da tabiriba singna live phone in program SMS ki program pumnamak asida tha amagi manungda khwaidagi masing yamna khalakki isai sing adugi aikhoina khandok jaraga countdown da semjabani asumna tha amagi lakliba sigumba saisakpa saisakpi sing asigi makhoina top 10 asigi 1 da tarabadi mathang mathang makhoi sing asigi punchalaga asauba so ma semna nanubagi dama manglana ma manglibani manglana sima phauna nanubagi dama miyamna tengbangbi amadi support tobi so mathangi manga subi sei ase chanu IPS 2 Ezi Maisnam Susmita ani puna sakpai sei ni sanaton nong thumani sei sigi khojek piba dugum bai sei ni Bibek Ali Chongthana thoi hapli sei ni isai ase mo matega matang khudol tam chari tamina sei Matang-matang asum sangsilakpana mari subagi adugum batakak tudung laksani Jagat Lai Lembi film gi isai Asi babu ki dabakana nei Yai jit ki khonjel dani Hero jit na roibong gi mayek ni bobo sana kanglana thoi hamli bisai ni Isai asi mateka ma mukhudol tamjari taminasi Nangi khonjel TARAROI taruraga helak inungsiba lapthok lage khalliba thamoina temlakani nangi nungsiwahaina na terage khalli nafamdagi TARAROI nangi temjin wahai Nangi khonjel na aigi napada tahalakpa pungsing yaurapada Nangi khonjel na aigi napada tahalakpa pungsing yaurapada kayada wana khangjaba aina Nangi misang sidabu kaurdi haina
नुपागी मिट्लुदा सिंथरीबा पीरा पांगदबगी खुदम लाने Matang kaya hum subay say si adom soida na maki hek palakpat adom khanga da bisay ni matam kaya agi mamang dagi say si miyam na dumak chin da murum so dunu lay rabani musi yes like ay lalong batugi isay ni eke yang ko yamadi surmat chanu ani gapun ba khonjel dani ojit babu ilang bam na say si thawai hap liba eke yang ko na thawai hap liba dugumba isay ni ngasi ka hum suba top 10 gi isay yoksilagle isay si mukhudol tamjari Taminasi. Aina kaidau musi ngaliba mangal se mutlaloy aina kaidau kaplanu nang bunung sibi kaplanu nang bunung sibi taibang mapu ining ba say nado piro ingonda kang lagi may sakto waresu hairaroy mabudi kandi unoghalo mukta 나타눈다 보타라가 가을에 아와바 품바 나우숑비로 남기는 시바나 분식이미가 도따라봐 분식이미가 도따라봐 해따이방 마포 잉방음 Magi hawa uroibu puning baba famamara mabudi wahan gano nukhallu Asumna Top 10 Countdown matang sa tarakpana ani suwi sayda mok lakle angang dagi ahal dagi pomna mangda machinna urum ngang nari bay say makang soyda na makikang bigani Mr. Mangal Filmgi eke yango yamade Linda ani punasagliba Ojit Babu Thawai asi haplibi say mek iri ba miyoy asigi maming ni loinana eke yang goina say sige thawai haplibi say ni koina re nanga iga Siwari sabase nanga tinaka famduna siwari sabase malim se hena faz to khale nongdol atiya sunok lagle malang banang na tamluro kalak pakanagi mapamda maga aiga maga aiga koinare maga aiga koinare sanare nusiwari sanare koinare maga aiga koinare sanare nusiwari sanare nanga thennaru bami ko kai faura le tham
mafamda mafamda maga aiga aiga maga aiga maga maga aiga koinare 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 maga aiga koinare sanare sanare nuksi wani sanare koinare koinare maga aiga koinare sanare sanare nuksi wani sanare Nangdaba leite hanso angangso koinare 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 lambi lamjau pomnamak tangnari pikliba angang phawda koinare koinare adumak ngangnabi semang masimangna ni miyamna pamaduna mathang 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 tarakpana fajaba singi marakta phawgattuna laklibani isai asinasu ngasigi isai asigi top 10 gi ngasigi oina makok ithang thangna Diamond Radio da sandokliba isai sing asigi manungdagi Diamond Radio tabiriba singna khalakpa khwaidagi masing yamna phangkiba adugumba isai aduni isai ase haidok chadringeda isai asigi saisakpa Arvin Soibamgi khonjel taminasi Han mamakada Diamond Radio bu tabiriba listener punumakpu Arvin Soibamgi maikaitagi yamna thagatpa phongdokjari amadi nungaibasu nungaibagi pawdamsisu tamjari Walking gi lane hariba film asidi yaujaba aigi yamba Tony hibamna compose tawba aduga yamba entertain subana ibirakpa isesina adagi top 10 gi thoramda top 1 da taba ngamakpase yamna hainga letana nuaiba fawba amadi yamna akoi tabiriba listeners sing sibu yamna ina thagachaba se phongdokjari amukana Diamond Radio hen myamgi seba tawba ngamboibiu haina Arvin Soibamgi site gi yamna thamoisen wish bijari Diamond Radio tabiriba mayam pomnamakna Arvin amadi aiga sakminaba isai angauba lechil hariba isai asida mayamna nungsibiduna top 10 tahanbibagidamakta mayam pomnamapu thagatpa phongdokjari amadi Diamond Radio busu thagatjari mathang tarakpa isai singdasu mayamna thauna hapiu mayamna nungsibiu haina mayamda haijari thank you Arvin amadi chitra ngasigi thromasida khigi khonjel oina tharomsida join tawbirapaka khoida aduga isai ase soidra khangbiramani miyamna hena watching gi len asigumlaba isai asigi fajaraba isaini angauba lechilna ekender tan subagi mayek tani Tony ahibamna thoi hapli bisaini ngasigi Diamond Radio gi top 10 gi isai asigi top 1 loi biching sana tum paglebli angauba lechilna fijang khanba loi biching sana tum paglebli aikhoi anigi itawuye aikhoi anigi itawuye asang bahanauna cherai thonba tamna sandupa lamhona family ai khoyanigi wari butari ai khoyanigi wari butari Koraugi mangalna nong thangum yeibada nungsibi mai thongna kayada fajariba Koraugi mangalna nong thangum yeibada nungsibi mai thongna kayada fajariba loisin khidra pamujai numol hanba mikupse loisin khidra pamujai numol hanba mikupse
थागतचरी ngasigidamakta Diamond Radio na sandokjariba Top 10 tha amagi manungda pangthokjaba sigumlaba thorom asi matang asida loisinjari ngasigi Top 10 gi sei thorom asi tabiraga dongi thamoida kari fawibagi Diamond Radio gi tha amagi manungda tang mari mari khudingi sandokjaban adubu haukiba tang mari asi listeners me ahum subagi thorom laikibana thorom asi sandokpa ngamjadabadagi ngasi oina sandokjabani Miyamna khanbiraklibe saising asidagi khwaidagi mathang manau naina miyamna khanbiraklibe saising adugi kiuda semjaba dugumlaba thoramamani mathang thagi tang marida mu thoromasi puduna lakjagi ngasigi thorom tabiriba sing hanhana Diamond Radio gi maikedi gi thagachari thoromasi bu mapung phanbiba sigidama Hauji damakta tabiriba singbu thorum loisinjabagi ayabadu James Haigurjamna ponumaktigi laujari ponumakpu khurumjari Diamond FM Radio. Oh, Diamond FM Radio. 91.2 Diamond Radio Channel